Manipuri Sabha School lesson nei na bada mayam bo muk khanna dram nok cheri akoina lesson number 7 da akoina 70 weeks prophecy aduga 2300 days prophecy maram da akoina khra nei na kre aduga shi 457 di horaga 2300 457 di horaga 80 34 adudagi 1844 sigi matam se timeline se khoina khangkhre aduga William Miller na haikibado ma ishor sanctuary will be cleansed Daniel da khoina pa matam da lisingani ga chahum gi mathangda lisingani ga chahum gi chahi gi matungda magi mafam adu sengdokani haibasi adudi akoina sanctuary bune haibase akoina khangmangami aduna William Miller na di taibung pansine haina khalami ko adubu lakhide ishor aduga akoina history da pa matamda mi yam wakhan waraga moyam disappointment phangi haike ana lesson number 8 se khoin nei na ba hodringai da aigi brother Roxan mabu prarthana tawina ba haijai okay sargada leba ipaishor na puyam hainingai thagachari na ki nungsiba amasung nahak na akhoi bulo nabi basi mi kanana su tawbo ngamro ishor aduga ishor ngasi aigi brother bung chipe ibani na amuk ngasi lesson nipan suba amuk nainag dabusida nahak ki thawai asing buduna loina biduna akhoina nainag dorbas asida yauhan biu haiduna sargada leba ipaishor nahak ki mingda nijabasi chanbiduna sarga pawbo lokhapiyo amen amen okay am thagachare akoina hojik 1844 da October 22nd da moina calculate tawraga moisen lakani haini khalamme adu laktrabani na mi kaya wakhan waraga mi kaya moigi asa se kairaga lerammi ko adu nang sigi lesson number 8 se akoina paba matamda light from the sanctuary hai light from the sanctuary ko sikari no haiba matamda akoina fisang that is sanctuary fisang digi thorakpa mangal haibani aduna mangal asina kari no haibase akoina ngasi neina gani aduga akoina haikibagumna Israelites singbu captivity moibu pharaga thambadigi chathalaga Jerusalem sagat halaga ishor poe Shopoga cruise Shihan Craig, cruise Shihan Shi Krabamatunda, Mark Sagakaraga, Stephen Shi Crego. I do not Sigi Moigi Todok Marie Siam the significant Oiba, Equina 70 weeks prophecy, 490 years, Equina Kang Miko. Maduga Loinana, Equina Hojiki 1844, Hinumitsi, Yam the significant Oiba. 2,300 days, I see prophecy, Equina Kang me. I do not Equina Daniel chapter 8 ta khon yeng mo matam da 8 verse 14 da haibum na sanctuary se cleanse tawgani hai khai ko moina sanctuary se cleanse phisang asi sengdokani haibase karama phisang oiba ja no aduga phisang se kya leiba ja sanctuary se kya leiba no haibase sigi sanctuary se ani leye okay kamaina asi amana Moses na sakiba. Okay. Du amana sargada leba. Okay. Aikoina si Exodus ka Hebrews tu su aikoina pa matamda ying matamda Exodus ta Ishor na Moses pu pibi khiba magi sanctuary se sarga gi copy ne hai ne. Noi ni su par ga du khangani ko. Copy ne hai adudi sarga du su sanctuary ama le hai bese aikoina khangum thoi ko. Aduna aikoina Moina Hana William Miller oiro natraga Hana Ishor lakpa ngairama mising asina moina khanbadi taibung pangi leiba phisang sanctuary asibune haina khalami adubu moina phap tarakpadadi asi taibung pangi du oiramde adubu sarga gi du oiramini aduna aikoina masida yengma matamda aikoina yengma matamda ngasi lesson sida akoina paba matamda kari khangadra haibadi day of atonement haiba ma le ko yamna maru oiba Jews ki tradition da moigi ishorna tambi khiba day of atonement haiba si maram na khoina neina gani aduga day of atonement sida hojikti ishorna
sargada leiba fisang asi sanctuary si mana sengdo adi ma sine kari tawra leibra haibase akoina khangmina si ko adu khang adu continue tawnaba akoina sida pamina si Hebrews chapter 8 verse 1 and 2 haujik akoina hairiba maru oiba maramdi asini sarga singi chinglemba phambangi yet thangbada phamduna leiba akoigi asigumba puro hitlen lei hai priest lei hai ko akoigi dama ishor mapagi magi yet thangbada leptuna leiba phamanga leiba puro hitlen ama lei hai ne sikana no haiba matamda asengba mafam amasung mina lingkhatpa nataba ibungona khangatpa achumba pisangda thaugal to duna lei hai mina sagatpa nataba ishorna sagala thamba maduda asi purohit lenna mana pisang aduda mahakna thaugal tawduna lei hai aduidi akoina si kari uba phangbra hairaga day of atonement se akoina phap ta si ko day of atonement se kari no haiba matamna akoina Leviticus chapter 16:23 asi adu Hebrews chapter 9 noini su para khangani lesson su le aina samlap na haibi ke madudi day of atonement si akoina 7th month ko 7th month chahi amagi taret ni suba man aduda tha aduda moina aduga tha adugi tara suba numita moina adu tawi hai aduga sida samlapna nangna kari tawbra haibadu nana haibi bi masida makhoina tawbase kari harga akhoi brother ungchibam haiba 7 months aduga chahi amagi manungda aduga numit tarani suba matunda makhoina tawbase kari harga maduda miyam se lakani aduga high priest na mahangna most holy place changaga makhoi mi mayam dugi damakta nizaba papok pininga gi nizaba do adu makhoi tawe do okay yam thaga chare aikoina asi day of atonement se Hebrew da kippur haise ko yom kippur hain su kawe ko se masida aikoi aina kha detail haibige madudi asi numit sida tarani suba taret suba thago asi aikoina hojiki aikoigi calendar de imu damdi September October da tai hai aduga si matamda ngasi asi numit sida moigi purohit land priest mana iruja thoe haine iruja thoe ko aduga mahakna iruja thoga moigi purohit land gi dress hapaga phiron khongrau se hapaga mana moi family gi damak mahakna san kat le hai ko bull aduna sanje kathoga moigi magi family ga magi pap ki damak mahakna katho e hai aikoina sanctuary di ying matamda sanctuary di ying matamda ko ahan bada aikoina changbada aikoina tabernacle phange ko masi aikoina burn offering to na ba mai tharaga aikoina sa katpa ya na ba aduga adu hek changaga khucham na ba thambiye ko adudagi aikoina holy place most holy place haibase le holy place changma matamda candle thanba thongmai le ko thongmai le table of showbread le aikoina loaf tarani thoi ishor na karmaina Israelite sing loina bibra haibase signify to ba utpi ba thongmai aduna ishor na karmaina moibo mangal piraga leibra haibado utle haye adudagi di manak aduda altar of incense muk le moigi manam nungsiba ko adu tharaga manam nungsiba dhup hai tare dhup se tharaga adu mamang makta most holy place ki mamang makta parda ama thame hai aduga parda asida moina I ngasai digi burn offering da katpa sadu gi ido aduda chai thoe hai ne parda aduda chai hai aduga parda si yam namthiba ni na akhoi gi hojiki altar of incense dhup thaba duna manam nungsiba duna aduna kup hale hai aduna asi smaina signify to bani ko aduna asi dhup asi kari signify to bra hairaga akhoi gi prarthna aduni hai aduga manam namthiba tukachaba yam motpa I pa aga leiba veluna akhoi gi pap ne pap sing ne hai aduda purohit lena priest aduna mahakna akhoi gi dama pap to kopina ba haina parda asi kana busu signify to bra hairaga ishor busu signify to man akhoi gi pap to kamain lobi bra haibado aduga lem ko aduga day of atonement haiba numit si chahi amada
purohit len sina most holy place to parda do hangdoga changaga mahakna mi loi namak kidamak hameng ani lawe hai hameng ani se lawraga hameng ama sina scapegoat hai ko kona pap tahalaga pap buzu hapchillaga ma adudi hairake ina amaduna hameng aduna hatlaga mi singi pap loi namak i adu puraga most holy place khwaidi gi sengba mafam adu changaga changma matamda ark of covenant lei ko ark of covenant se kriyaw bra hairaga nungani ishorna pibi khiba 10 commandments yawe ko aduga mana yawe aduga Aaron gi rod se yawe aduga mahana changma matamda i adu mahangna ark of covenant cherubim angel ko angel ani na khumma thamba mercy seat ishorna leifam adu usmain utle khumma thamba du da mahan i se taisal le haye taisal laga taisan ma matamda mapanda leiriba mi singsina loi moi gi pap kupi na ba haina prasna tawra le haine madudigi mana taiba loire hairaga mahangna thoga ngasai gi dhup tha leba mafam aduda sana na saba aduda mahangna so mu taisal le haye adu taishan ba loiraga amuga mapan thoga ngasai sakat na ba mai tha na ba adu so muka mahangni i du tai haine adigi aroibada ko aroibada moigi pap loi namak se ji purohit lena loi namak kauraga loi namak prana tauraga ngasai gi hameng amado maduda khut thammaga moina prana tauraga moigi pap se loi namak hameng du da thajalle haine aduga hameng se lap na puthoga adu dum chahankhre haine aduna asi kari signify tobra hairaga ekhoina yengma matamda Leviticus phangani ekhoina Leviticus 16:23 sida loina phangani ko maduna aroibada ekhoina si kanano haiba matamda ekhoigi pap se loina mak hameng du kana tabra hairaga ekhoina Bible li yengma matamda ishorna ani shubasi laaga mahakna pap se kanawo pisillaga smaina last mahan ki bra habise satan du tai hai aduna adu laktringeida aikoina khangadabadi hojikti ishor sina sargagi mafam ko sargagi sanctuary asi mahakna sengdoga thamibase ma most holy place changhibani hai ana si signify tawbase aikoina khangadabasi signify tawbase hojik ishor se hojik makse mahakna most holy place haiba jaga duda ishorna ekhoi gidamok lepira leyeba adu erabadi ekhoi leiriba ekhoi di kari tawbom thokpra adu matamda Israelite singna phammaga moi pap kidamok kokpiyo haini ishorbu nijabagumna ekhoi su nijabam tho e haibase ekhoina khamom tho I aduga ekhoina ama khangadabadi aduga loinana 1844 da ekhoina calculate tawbuda 1844 tare 1844 numit sida mahak most holy place ti ishor changhibani adu oiradi mahak kaidungai lakadra haibse khoi khangde ko khangde kari gra haibadi purohit lena most holy place khwaidi gi sengma mafam du changma matamda pungya leibra haibse khangde ba adu samana na ishor sina adu da changabadi kaidungai thorakadra haibse khoi khangde adu bu thoktringai da haibugumna priest aduna thoraktringai da mayam mi singa sina mogi pap kopi na ba ishorbu ningjaraga moibu ishorbu nakna ba hotna ba si aikoju hojik tawbom thokpra haibasi aina hainingi adu oirabadi hojik Tuesday portion da khoin yengma matamda judgment has come haine adu disi karamba judgment oiba no aduga si kari no haibase nana khra haibigadra okay hojik ya brother ungchipem na haibu domaina ishorna changkhreba manungda hojikki mana preach na changkhibado aduga ma tholpa matam khangdeba adugi dumaina ishor su changkhreba aduga karam kan tholkra haibse khangde adu asi changkhiba manung sida judgment se tawraga leibneba aduga ishorna amrak thokhrabadi akhoi bu kokpi ba haibse leiroi aduga amaramda karira harga mana judgment tawse akhoi gi aron athup amasung uba pap amasung udaba pap asi loinamak pap ti pap ne ko chawba pikpa leite pap ni loinamak pap ne aduna mana changkhi base asi judgment tawningai gi damak changkhram ne ba akhoi gi awat pa kad like what pa sing akhoi gi pap sing si kari no haibse khangdok pa haibdo okay aduga adugi
judgment tawringai manungda preach tuna changkhiba matamda mi miyamna kai dawr lebra ishorbu khurumlaga le Yes. adu dumaina ishorna changkhre haiba khangdi ekhoi su ishorgi damakta amaga nungsinana amasung ishorgi paw sandoraga leiba gi matam nei haibse asi judgment haibse judgment has come haibse lakhre haibse asigi matangda nei haibse ina haininge Okay. Aduga akoina Revelation chapter 22 verse 10 to 12 sida paw matamda ai thuna laka dawre ai yi khutta noi gi damak ko noi gi damak noi na phamam thokpa noi gi reward ko noi gi prize adu aina purak pi gani haile aduna hojikti mana most holy place ri kedungai thokera khoi khangde adu bu ishon hai ai thuna lakani hai ko thuna lakani hai bani na mapanda leiriba mi sing aduna khorumaga mogi pap kokpi na ba ishor bu ninga leibugumna ai ko se du tomom thoi ko aduga ma lakpa di judgment adu loi lakpa di akhoi kokpi ba haibase leiroi haibase akhoi mayamna adu khangmina si adu akhoi mayamna phap ta si haibase akhoi na khangsi Wednesday portion da akhoi na khangmam thokpa ma le maju shomuka good news hai ne aphaba paw most holy place te ishor na chang khibase akhoi ge dama aphaba paw suni hai adu se aphaba paw haibase kari gi oiba ja no kramai na oiba masi aphaba paw haibase ishorna most holy place ngasai preach na changkhradi preach na changwa tonda mayamna khurumlaga leye adu kari ge khurumbara preach adu tholakani haiba mkhoi khange adu dumane ishorna holy place most holy place changbase akhoi dasu bible da seng na irame ai amung lakani ko haibase adu already akhoi kari tawga lege batabra kapraga legera kiraga legera adu maina lege do bunate kamain legera hai ishor lakani haiba khangre khoi adu bu matam exact khangre su ishor lakani haiba khangkhramna ishor bu thagalaga harauraga ishor bu ngai ga do buni adu maina haiba do adu maina haini okay aduga loina na aina khwenjo lakani madudi most holy place changi basi atopa mission ate atopa kana sunate adugo ekhoi bu sibi ba ishor ne ko aduna ekhoi da modi paw nungai bane habdo adu suni hai adu ekhoi na makhada pathaba matam da enjo verse ma page madudi Revelation chapter 11 verse 19 ko Revelation chapter 11 verse 19 sida hai sarga da ishor gi asengma mafam adu hangdokle aduga mahaki walep nabagi upu haine adu mahaki asengba mafam du ure hai John na mahakna sarga da yengkhatom matam na mahakna vision mang se phangba matam da yengkhatom matam da sarga se hangdo hai sarga se hangdo ga mahakna walep nabagi upu Ark of Covenant ngasai most holy place ta Ark of Covenant se kari kari yawe hai ba commandment lere okay Aaron gi chai ko aduga mana du yawe hai maduda commandment yawe hai ko aina sida question ama tawning bade taimong banda hojik se commandment thamdrasu yai haina ma lei ko khwaidi lu ba akhoi na taimong banda hojik commandment se ngak tasu yai hai ba ma lei ne adubu Revelation sida akhoi na paba matam da John na di Ark of Covenant ji uye he Ark of Covenant de kri yaw bra Ten Commandments yawe ba adu oirabadi akhoi se 10 commandments se mangkhre haibase haibe yade kari gira haibadi akhoi na neiner kani lesson number 9 10 adu du neiner kani karmaina ishor gi 10 commandment ishor bu ningjaba ishor gi haibe inba ishor bu khurumba da karmaina 10 commandments ya muru oibra haibase akhoi sa adu da khanga kani ko adu bu aina ngasi aina se haining badi ishor gi Ark of Covenant se John ubugumna ishor gi 10 commandments adu yawi haibase akhoi na du phap ta si aduna 10 commandments se mangde haibase aina si thamningi mayambu aduga loina na Thursday portion dai akhoi na chatpa matam da jisuna akhoi gi damak mahakna ukil wayin sangda mahakna akhoi damak ukil oiduna lei haibase nangna kamaina kharap aza haibining ba leibra akhoi nang sai haibdune ishorna akhoi ishor se amra yengse yam nangak pani ishor se akhoi na hoje akhoi na institution ama gumda yengse ko waribu brother ungchipem na student gi din orese aduga aina atopa orese different role ye
ꯑꯗꯨꯒ ꯑꯁꯤꯁꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯨꯝꯕꯅꯦ ꯏꯁꯣꯔꯁꯦ ꯏꯁꯣꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯖꯦꯔꯨꯁꯂꯦꯝ ꯆꯠꯅꯤꯡꯉꯥꯏꯒꯤ ꯄ꯭ꯂꯥꯟꯅꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛꯁꯦ ꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯨꯒꯗꯧꯕꯁꯦ ꯃꯍꯥꯛ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯄꯥꯏꯕꯤꯕ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯕꯁꯦ ꯑꯁꯤꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯁ ꯍꯣꯂꯤ ꯄ꯭ꯂꯦꯁꯇ ꯆꯪꯈ꯭रे ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯖꯠꯖ ꯇꯧꯕꯤꯔꯒ ꯂꯩꯌꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯞ ꯀꯣꯛꯅꯤꯡꯉꯥꯏꯁꯨ ꯍꯥꯏꯕꯤꯔꯒ ꯂꯩꯌꯦ ꯑꯗꯨꯅꯦꯀꯣ ꯃꯍꯥꯛ ꯖꯠꯖ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯕꯛꯇꯤ ꯖꯠꯖꯃꯦꯟꯅꯦ ꯍꯥꯏꯔꯒ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯂꯩꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯃꯨꯛꯀ ꯃꯍꯥꯛꯅ ꯖꯁ ꯇꯧꯕꯁꯨꯅꯦ ꯑꯗꯨꯒ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯁꯤꯗꯁꯨ ꯌꯦꯡꯉꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯣꯏꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯁꯃꯦꯟꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯗ ꯅꯪꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯗ ꯅꯪꯁꯦ ꯄꯥꯞ ꯇꯧꯔꯒ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪ ꯀꯣꯔꯠꯇ ꯄꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯛ ꯈꯪꯅꯕ ꯑꯣꯔ ꯅꯪꯒꯤ ꯃꯄꯥ ꯑꯣꯔ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯅ ꯎꯀꯤꯜ ꯑꯣꯏꯔ ꯂꯩꯔꯝꯃꯗꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯦ ꯅꯨꯡꯉꯥꯏꯅꯤ ꯅꯣꯠ ꯗꯦꯠ ꯅꯪꯒꯤ ꯆꯩꯔꯥꯛꯁꯦ ꯃꯥꯅ ꯀꯣꯛꯍꯟꯕꯤꯒꯅꯤ ꯅꯪ ꯂꯥꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯄꯥꯞꯁꯤꯃꯨꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯃ ꯈꯪꯁꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯁꯤꯒꯗꯕ ꯆꯩꯔꯥꯛꯇꯨꯁꯨ ꯀꯅꯥꯅ ꯄꯨꯈꯤꯕ꯭ꯔꯥ ꯏꯁꯣꯔꯅ ꯎꯀꯤꯜꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤꯀꯣ ꯍꯣꯏ ꯎꯀꯤꯜꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯌꯦꯟꯕ ꯉꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛꯇꯨꯁꯨ ꯃꯥꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨ ꯀꯌꯥꯃꯨꯛ ꯆꯥꯎꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯗꯁꯨ ꯈꯪꯐꯝ ꯊꯣꯛꯏꯀꯣ ꯃꯗꯨꯁꯨ ꯅꯪꯅ ꯑꯦꯗ ꯇꯧꯅꯤꯡꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯣꯏ ꯕ꯭ꯔꯗꯔ ꯋꯨꯡꯆꯤꯄꯦꯝꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯦ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨ ꯏꯁꯣꯔꯗꯤ ꯀꯅꯥꯒꯤꯔꯥ ꯑꯩꯒꯤ ꯂꯩꯇꯦ ꯅꯪꯒꯤ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯏꯁꯣꯔꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛꯀꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯕꯨ ꯀꯌꯥꯃꯨꯛ ꯋꯥꯈꯜ ꯆꯥꯎꯍꯟꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯁꯤꯡ ꯀꯔꯤꯁꯦ ꯂꯣꯏꯅ ꯃꯍꯥꯛꯅ ꯂꯪꯊꯣꯛꯄꯤꯕꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯎꯀꯤꯜꯁꯨ ꯑꯃꯨꯛ ꯑꯣꯏꯕꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜꯁꯦ ꯀꯅꯥꯔ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯤꯅꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯋꯨꯡꯆꯤꯄꯦꯝꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯅꯣꯟꯖꯕ ꯇꯥꯏꯌꯦ ꯑꯐꯕꯔꯣꯝꯗꯀꯣ ꯐꯠꯇꯕꯔꯣꯝꯗ ꯅꯣꯜꯂꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ ꯏꯁꯣꯔꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯥꯡ ꯖꯠꯖꯃꯦꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯔꯕꯗꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯒ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯒ ꯃꯍꯥꯛꯄꯨ ꯅꯣꯟꯖꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯁꯤ ꯍꯥꯏꯅꯤꯡꯉꯦ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅꯁꯨ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞꯁꯦ ꯇꯥꯒꯗ꯭ꯔꯥ ꯇꯥꯏꯕꯪ ꯃꯤꯁꯦ ꯄꯥꯞꯇ ꯇꯥꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯤ ꯃꯥ ꯈꯪꯈ꯭ꯔꯦ ꯍꯥꯏꯅꯦ ꯈꯪꯉꯁꯨ ꯂꯝꯕꯤ ꯑꯃ ꯎꯏꯅꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯤꯕꯤꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯑꯗꯨꯁꯨ ꯎꯈꯤꯕꯅꯦ ꯍꯥꯏ ꯑꯗꯨꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯅ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯁꯦꯀꯣ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯪꯉꯗꯤ ꯑꯩ ꯃꯃꯥꯟꯅꯕꯁꯨ ꯇꯧꯔꯣꯏꯅꯦ ꯀꯣ ꯑꯩ ꯄ꯭ꯔꯤꯚꯦꯟ ꯇꯧꯈ꯭ꯔꯅꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯃꯥꯕꯨ ꯅꯝꯊꯥꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯎꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯁꯦꯝꯃꯒ ꯃꯥꯡꯍꯟꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯝꯃꯔꯣꯏꯁꯦ ꯃꯣꯏꯗꯤ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯕꯤꯇ꯭ꯔꯦ ꯇꯧꯅꯤ ꯑꯩꯒꯤ ꯍꯥꯏꯕ ꯏꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯉꯁꯨ ꯑꯩ ꯇꯥꯏꯕꯪ ꯃꯤꯕꯨ ꯁꯦꯝꯃꯣꯏ ꯍꯥꯏꯗꯦꯅꯦ ꯁꯦꯝꯃꯒ ꯃꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯑꯐꯕꯗꯨ ꯎꯠꯄꯤꯁꯤꯔꯥ ꯅꯨꯡꯁꯤꯕꯗꯨ ꯀꯃꯥꯏꯅ ꯎꯠꯄꯤꯁꯤꯔꯥ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯧꯕꯤꯌꯦ ꯑꯩꯈꯣꯏ ꯏꯁꯣꯔꯁꯦ ꯀꯌꯥꯃꯨꯛ ꯇꯣꯉꯥꯟꯕ꯭ꯔꯥ ꯀꯣ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯏꯁꯣꯔꯁꯤꯡꯒ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯩꯕ ꯌꯥꯝꯅ ꯀꯃꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯇꯣꯞ ꯇꯣꯞꯄ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯣꯐ ꯁꯥꯜꯚꯦꯁꯟ ꯑꯁꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕꯒꯨꯝꯅ ꯂꯥꯁꯇ ꯍꯥꯃꯦꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯞ ꯂꯣꯏꯅꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯒ ꯋꯤꯜꯗꯔꯅꯦꯁꯇ ꯄꯨꯕꯒꯨꯝꯅ ꯑꯔꯣꯏꯕꯗꯗꯤ ꯑꯂꯥꯟꯕꯕꯨ ꯑꯆꯨꯝꯕꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯑꯁꯥꯁꯦ ꯊꯝꯁꯤ ꯅꯪ ꯍꯥꯏꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯂꯥꯁꯇ ꯑꯔꯣꯏꯕꯗ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯅꯤꯡꯍꯟꯅꯔꯣꯏꯁꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯆꯥꯎꯕ ꯍꯣꯞ ꯄꯤꯕꯤꯔꯒ ꯂꯩꯌꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯍꯣꯞꯁꯤꯗꯤ ꯑꯩꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟ ꯖꯣꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯏꯇꯔꯅꯦꯜ ꯂꯥꯏꯐ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯤꯔꯔꯣꯏꯗꯕ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯤꯡꯍꯟꯅꯔꯣꯏꯁꯤ ꯏꯁꯣꯔꯕꯨ ꯊꯥꯖꯔꯒ ꯍꯦꯟꯅ ꯃꯅꯥꯛꯀꯤ ꯅꯛꯁꯤꯜꯂꯒ
ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ Okay. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯦꯁꯟꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨꯁꯨ ꯍꯦꯟꯅ ꯊꯧꯒꯠꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟꯒꯤ 1260 years prophecy 70 weeks prophecy ꯑꯗꯨꯗꯒꯤ 2300 days prophecy ꯑꯁꯤꯈꯣꯏꯁꯦ ꯗꯦꯅꯤꯌꯦꯜꯗ ꯔꯦꯚꯦꯂꯦꯁꯟꯗ ꯎꯠꯄꯤꯔꯤꯕ ꯁꯥ ꯎꯠꯄꯤꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯎꯠꯄꯤꯔꯤꯕ ꯏꯁꯤꯡ ꯎꯠꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯇꯨꯅ ꯊꯣꯛꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯃꯥꯡꯗꯦꯅꯦ ꯏꯁꯣꯔꯒꯤ ꯋꯥ ꯃꯥꯡꯁꯨ ꯃꯥꯡꯗꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯗ ꯍꯥꯏꯈꯤꯕꯁꯦ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯊꯣꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯁꯨ ꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯁꯦ ꯊꯥꯖꯁꯤ ꯑꯗꯨꯒ ꯏꯁꯣꯔꯅꯁꯨ ꯏꯁꯣꯔꯒꯤ ꯋꯥꯗ ꯃꯥꯅ ꯍꯥꯏꯈꯤꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯂꯥꯛꯀꯗꯧꯔꯦ ꯑꯁꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯁꯤ ꯏꯁꯣꯔꯒꯤ ꯋꯥꯁꯨ ꯊꯣꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯕꯨ ꯉꯁꯤꯒꯤ ꯂꯦꯁꯟꯁꯤꯅ ꯃꯌꯥꯝꯕꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯦꯁꯟ ꯅꯝꯕꯔ 9 ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯅꯩꯃꯤꯟꯅꯒꯅꯤ ꯉꯁꯤꯒꯤ ꯂꯦꯁꯟ ꯅꯝꯕꯔ 8 ꯁꯦꯡꯆꯨꯔꯤ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯕꯤꯈꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯃꯨꯛꯀ ꯃꯊꯪ ꯍꯞꯇꯥꯗ ꯇꯥꯃꯤꯟꯅꯁꯤ